India lengana Kuki narco terroristing the mateng function man but hong sing chathaduna labour student front. How kiba chahi 2023 May home the gitola kiba kangluki irang si chahi ani mapung farag labaso. India lengana masigi warushin ama purak na bahona bagi mahuta. Chin Kuki narco terroristing da na koina na mateng function bagit hong sing chathaduna labour haina hayeng kumalampak tabang tukadoriba. Manipur People's Convention na sigamari lenana desam headquarter da pangtokadaba paugimi from amada kokomi student front ki convener HB Danandana Fongdokre. Mana Makata na Fongdoki Badame, whom the Gichin Kuki narco terroristing Namakogi agenda Amagaloina, Yellow missing the Tatara Kibalana, Sina Yellow Mimiam sing come take the Wari, Muikea, Amanasi and Anan Kibadanatana, Lanjina Riba Muikea, Amal relief camp to Changa from Lauduna Awabakaya Mayukna Kangli, Asiguma Piva Masida Equa Miamungak Peace and Bigani Hana Tazabatam Liba, India Lingana Waroshin Pragnaba, positive Oibataba Amataloka Udri. Masina lamdam sigi yellow mi singkam thengna awaba mayok nare haiduna hayeng pangthokadoriba People's Convention na sida miyam na saruk yabiyu haiki. Athubada miyam gilenga ama laklagani thajay speaker. Manipur gi hawzik oriba fiba masida government ama semna bagi matangda mang tharaga chenbadi yawde adubu athubada miyam gilenga ama laklagani haibigi thajabalai haina assembly gi speaker thoktom Soiroidaba na fongdokre. Ngasi General Balram Saugaijam Foundation na senduna Moirang Komda Laiba Saugaijam Lampak Pangthokiba General Balram Saugaijam na Laikidabagi Chamaga Kuntraga Taruk Suba Chahi Gining Sing Kumon Thoram the Saruk Yaba Lakiba Assembly Speaker T.I. Soiroidaba da Handak the BJP ki MLA Yauna Tongan ba Political Party ki MLA Kungama Thoina India ki Prime Minister Narendra Modi amasung Union Home Minister Amit Shah da nauna sarkar semna ba iba charol pisin ki baduga mari leinana Paumising na hangkiba wahang amada mang na wafamasi fongdok aduna makata na haikibada MLA sing na miyamgi oiba leingak sembiro haiba Gerald Pisinki haiba pauche sing na yarokiba du mark su thengna badi leiki adubu Manipur Legislative Assembly ki speaker oina leibana maram oiraga government sembagi changsiliba thabak thoram asida mahak masadi yausen balaite adubu Manipur da president rule thamna kiba si tha ho mapung phabo oibana president rule status review tawbada Manipur da miyamgi oiba leingak soidana laklagani haibagi thajabalai haina fongdokhi Hayengi Manipur People's Convention gi Sam Sabal Lore Harau Kumai gi Thoram Amata Bangthok Piganu Kokomi Hayeng me ahom da Kumalampakta Pangthokadaba Manipur Miyam gi apunba mifa Manipur People's Convention on Years on Manipur Crisis ki mifa asigi damak Kokomi na Sam Saba pumna maglore haina Kokomi gi convener Khurai Jamathau bona ngasi lamfel da laibalup asiga office ta Pangthokiba paugi mifam amada phongdokre Mang na makata na haikibada numit asida Manipur gi hawjik oriba phiba masigi matangda miyam puna waref ama lawgadaba na lamda masigi mipum khudimang na saruk yabiyu miyangi mifam asi hayeng ayuki pung taraga mathoi makai taba matamdagi Khumalampaki parking area da pangthokadabani loina na numidangi nongpok thongda maira katuna chahi ani suraglaba irang asina maram oiraga laikhidraba singi mafamda ikai khumnaba utkani hayengi mifam asiga mari leina na laikai gi miyam na kokomi da saruk yagani Khangalakibagi matungina missing asika hena yamgani haibigi thajabalai haiki Paumisinga unabadu da sarugya kiba kokomgi ko convener su oriba hayengi mifam asigi mobilization and transport ki in charge ki thaupuriba YK Duren na haikibada miyangi mifam asida sarugya balakadoriba singi changpham asi Khumalampaki 9 suba IRB gi main gate Dinku road lomdagi oigani lakiba gari singi parking na Khumalampak main stadium gi manunggi akoiba mafam sing maru oina kasang Cycle Velodrome Manipur Olympic Association ki office ki akoy mafam sing da oigani haiki Kokomi gi women wing gi president RK Tharak Sanana fongdokhibada miyam gi mifam asiga mari leinana hayengi numit asida makhal amatagi harau kumai pangthok piganu hayengi oinadi hanadagi matam lekhiba oirabasu makhal khudingmak ki harau kumai sing yeithoktuna atopa numit sing da pangthok piyu Numit asida section khudingmak ta lairiba miyamna sinthalepi duna miyamgi mifam asi yamna maroiba mifam amani khana saruk yabiyu haiki Manipur da amu hanna khuntakli basi chahi kaya changkhigadabano haiba tambangamde o joy lamdam sida chahi tare khuntak pothokiba chahi chani fadringai da lamdam asida ngasi amu hanna khuntakli basi chahi kaya chathagi ga dauribano haibasi tambangamdana lairi haina veteran politician O joina ngasi kakwada leiba mahaki mayumda pangthokiba paugi mifam amada fongdokre mana makata na haikibada irang sina maram oiraga miyoi kaya gi punsi khangu thakta mangkhre yum kaya tangoi on khiduna miyoi kaya leifam leitre miyam sufam nomfam khangdabadagi chaningai thakningai fawba lerakta duna hingbagi mami samlaklei haiduna hayeng lamda masigi tungan baluf kaya na sinuna pangthokadoriba miyangi mifam sing asida tungkoina chanaba yaba warosin ama purakpa yanaba maru oiba warep sing lauduna lamda masida tangdu leitaba hanjinba oirasanu
ꯍꯧꯔꯛꯂꯤꯕ ꯃꯤꯔꯣꯜ ꯃꯔꯩꯕꯥꯛ ꯃꯔꯩꯗꯝ ꯅꯨꯡꯁꯤꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯇꯨꯡ ꯀꯣꯏꯅ ꯂꯩꯍꯧꯅꯕꯒꯤ ꯑꯊꯧꯕꯁꯤꯡꯒꯤ ꯂꯤꯛꯂꯝ ꯊꯤꯕ ꯂꯨꯞ ꯃꯅꯤꯄꯨꯔ ꯃꯍꯥꯔꯥꯖ ꯅꯔꯁꯤꯡꯍ ꯃꯦꯃꯣꯔꯤꯌꯦꯜ ꯀꯃꯤꯇꯤ ꯑꯃꯗꯤ ꯆꯍꯤ 3 ꯈꯨꯟꯇꯥꯛ ꯃꯍꯥꯔꯥꯖ ꯒꯝꯚꯤꯔ ꯁꯤꯡ ꯑꯃꯁꯨꯡ ꯑꯊꯧꯕꯁꯤꯡꯒꯤ ꯅꯤꯡꯁꯤꯡ ꯂꯨꯞꯅ ꯁꯤꯟꯗꯨꯅ ꯍꯌꯦꯡ ꯂꯪꯊꯕꯥꯜꯗ ꯂꯩꯕ ꯃꯍꯥꯔꯥꯖ ꯒꯝꯚꯤꯔ ꯁꯤꯡꯒꯤ ꯃꯣꯡꯐꯝꯗ ꯃꯤꯐꯝ ꯑꯃꯁꯨ ꯄꯥꯡꯊꯣꯛꯀꯅꯤ꯫ ꯏꯔꯥꯡ ꯑꯁꯤꯗ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯑꯣꯏꯈ꯭ꯔꯕ ꯑꯊꯧꯕꯁꯤꯡꯒꯤ ꯃꯐꯝꯗꯁꯨ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯒꯅꯤ ꯍꯥꯏꯈꯤ꯫ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯊꯣꯛꯈꯤꯕ ꯅꯨꯃꯤꯠ May 3ꯒꯤ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯟꯈꯠꯍꯟꯈ꯭ꯔꯦ꯫ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯏꯅ May 3 ꯑꯁꯤ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯒꯤ ꯃꯐꯝ ꯀꯌꯥꯗ ꯑꯅꯤꯔꯛ ꯁꯨꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯊꯣꯛꯈꯤꯕ ꯅꯨꯃꯤꯠ ꯍꯥꯏꯅ ꯄꯥꯂꯟ ꯄꯥꯡꯊꯣꯛꯅꯒꯗꯧꯔꯤꯕ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯍꯦꯟꯅ ꯀꯟꯈꯠꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯨꯂꯤꯁꯀꯤ ꯄꯥꯎꯅ ꯍꯥꯏꯔꯤꯕꯅ ꯄꯥꯂꯟ ꯊꯧꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯦꯟꯇꯤ ꯁꯣꯁꯦꯜ ꯑꯦꯂꯤꯃꯦꯟꯠꯁꯤꯡ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯕ ꯊꯤꯡꯅꯕ ꯏꯝꯐꯥꯜ ꯌꯥꯎꯅ ꯆꯨꯔꯆꯥꯟꯄꯨꯔ ꯑꯃꯗꯤ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯔꯇꯔꯒꯤ ꯃꯔꯨꯑꯣꯏꯕ ꯃꯐꯝ ꯀꯌꯥꯗ ꯚꯦꯍꯤꯀꯜꯁꯤꯡ ꯆꯦꯛ ꯇꯧꯕ ꯌꯥꯎꯅ ꯐ꯭ꯔꯤꯁꯀꯤꯡ ꯑꯃꯁꯨꯡ ꯆꯦꯀꯤꯡꯒꯤ ꯊꯕꯛ ꯍꯦꯟꯒꯠꯍꯟꯈ꯭ꯔꯦ꯫ ꯏꯝꯐꯥꯜ ꯃꯅꯨꯡꯒꯤ ꯑꯣꯏꯅ ꯈꯨꯃꯟ ꯂꯝꯄꯥꯛꯇ ꯃꯅꯤꯄꯨꯔ ꯄꯤꯄꯜꯁ ꯀꯟꯚꯦꯟꯁꯟ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯍꯦꯟꯅ ꯀꯟꯈꯠꯍꯟꯈ꯭ꯔꯦ꯫ ꯀꯪꯂꯥ ꯒꯦꯠ ꯃꯃꯥꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯗꯤꯄ꯭ꯂꯣꯏ ꯇꯧꯕ ꯍꯧꯔꯦ꯫ ꯂꯣꯏꯅꯅ ꯈꯨꯃꯟ ꯂꯝꯄꯥꯛ ꯌꯥꯎꯅ ꯃꯐꯝ ꯀꯌꯥꯗ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯄꯦꯇ꯭ꯔꯣꯂꯤꯡ ꯆꯠꯄꯒꯤ ꯊꯕꯛ ꯀꯟꯈꯠꯍꯟꯈ꯭ꯔꯦ꯫ May 3 ꯑꯁꯤ ꯀꯣꯀꯣꯃꯤꯒꯤ ꯑꯣꯏꯅ ꯈꯨꯃꯟ ꯂꯝꯄꯥꯛꯇ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯅꯤꯄꯨꯔ ꯄꯤꯄꯜꯁ ꯀꯟꯚꯦꯟꯁꯟ ꯑꯁꯤꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯁꯔꯨꯛ ꯌꯥꯍꯟꯅꯕ ꯃꯤꯌꯥꯝꯗ ꯑꯦꯛꯇꯤꯚꯤꯇꯤ ꯈꯨꯗꯤꯡꯃꯛ ꯂꯦꯞꯅꯕ ꯃꯥꯡꯖꯧꯅꯅ ꯑꯄꯤꯜ ꯇꯧꯕ ꯂꯩꯈ꯭ꯔꯦ꯫ ꯀꯨꯀꯤ ꯁ꯭ꯇꯨꯗꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯁꯨꯡ ꯖꯣꯃꯤ ꯁ꯭ꯇꯨꯗꯦꯟꯠ ꯐꯦꯗꯦꯔꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ May 3 ꯑꯁꯤꯗ ꯀꯨꯀꯤꯁꯤꯡꯅ ꯅꯝꯅ ꯇꯥꯕ ꯖꯒꯥꯁꯤꯡꯗ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯄꯥꯡꯊꯣꯛꯇꯨꯅ ꯁꯦꯄꯔꯦꯁꯟ ꯗꯦ ꯄꯥꯂꯟ ꯄꯥꯡꯊꯣꯛꯀꯗꯧꯔꯤ꯫ ꯃꯄꯨꯡ ꯑꯣꯏꯅ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯔꯇꯔꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯊꯧꯔꯝ ꯑꯁꯤꯗ ꯀꯨꯀꯤ ꯖꯣꯁꯤꯡꯅ ꯃꯄꯨꯡ ꯐꯥꯅ ꯁꯔꯨꯛ ꯌꯥꯅꯕ ꯏꯟꯗꯤꯖꯤꯅꯁ ꯇ꯭ꯔꯥꯏꯕꯦꯜ ꯂꯤꯗꯔꯁ ꯐꯣꯔꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯀꯟꯕ ꯋꯥꯐꯝ ꯊꯝꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯅꯨꯃꯤꯠ ꯑꯁꯤꯗ ꯀꯨꯀꯤ ꯖꯣꯁꯤꯡꯒꯤ ꯁ꯭ꯇꯨꯗꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯀꯨꯀꯤ ꯑꯦꯔꯤꯌꯥꯗ ꯂꯩꯔꯤꯕ ꯕꯤꯖꯤꯅꯦꯁ ꯁ꯭ꯇꯥꯕ꯭ꯂꯤꯁꯃꯦꯟꯠꯁꯤꯡ ꯑꯃꯁꯨꯡ ꯑꯦꯖꯨꯀꯦꯁꯅꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯡ ꯊꯣꯡ ꯂꯣꯟꯗꯨꯅ ꯑꯃꯗꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯑꯃꯨꯕ ꯐꯤꯔꯥꯜ ꯆꯤꯡꯈꯠꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯁꯥꯖꯤꯜꯂꯝꯕ ꯀꯦꯝꯞ 5 ꯊꯨꯒꯥꯏꯈ꯭ꯔꯦ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯁꯥꯖꯤꯜꯂꯝꯕ ꯀꯦꯝꯞ 5 ꯊꯨꯒꯥꯏꯈ꯭ꯔꯦ꯫ ꯀꯥꯡꯄꯣꯛꯄꯤꯗ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕꯗ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯐꯒꯠꯈ꯭ꯔꯦ꯫ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯑꯄꯨꯟꯕ ꯇꯤꯝ ꯑꯃꯅ ꯏꯟꯇꯦꯂꯤꯖꯦꯟꯁꯁꯤꯡꯅ ꯄꯤꯔꯛꯄ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯆꯠꯊꯈꯤꯕ ꯁꯔꯆ ꯑꯣꯄꯔꯦꯁꯟꯁꯤꯡꯗ ꯃꯤꯂꯤꯇꯔꯤ ꯒ꯭ꯔꯦꯗꯀꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯐꯥꯒꯠꯄ ꯉꯝꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯁꯥꯖꯤꯜꯂꯝꯕ ꯀꯦꯝꯞ 5 ꯊꯨꯒꯥꯏꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯨꯂꯤꯁꯀꯤ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯑꯃꯁꯨꯡ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯄꯨꯟꯕ ꯇꯤꯝ ꯑꯃꯅ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯔꯨꯑꯣꯏꯕ ꯀꯨꯀꯤ ꯈꯨꯜꯁꯤꯡ ꯂꯨꯡꯐꯧ, ꯃꯥꯎꯍꯤꯡ, ꯃꯥꯈꯣꯝ, ꯀꯥꯡꯆꯨꯞ, ꯆꯤꯔꯨ ꯑꯃꯁꯨꯡ ꯐꯥꯏꯂꯦꯟ ꯈꯨꯜꯁꯤꯡꯗ ꯁꯔꯆ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕ ꯃꯇꯝꯗ ꯂꯨꯡꯐꯧ ꯑꯃꯁꯨꯡ ꯃꯥꯎꯍꯤꯡ ꯀꯨꯀꯤ ꯈꯨꯜꯁꯤꯡꯗꯒꯤ SLR ꯔꯥꯏꯐꯜ ꯑꯃ, ꯃꯦꯒꯖꯤꯟ ꯌꯥꯎꯕ ꯂꯣꯀꯦꯜ ꯃꯦꯗ 303 ꯔꯥꯏꯐꯜ ꯑꯃ, ꯂꯣꯀꯦꯜ ꯃꯦꯗ ꯕꯣꯜꯠ ꯑꯦꯛꯁꯟ ꯔꯥꯏꯐꯜ ꯑꯃ, 12 ꯕꯣꯔ ꯁꯤꯡꯒꯜ ꯕꯦꯔꯦꯜ ꯒꯟ ꯑꯃ, ꯄꯝꯄꯤ ꯑꯃ, 7.62 mm SLR empty magazine 2, 7.62 mm live round 10 ꯑꯃꯁꯨꯡ ꯍꯦꯟꯗ ꯒ꯭ꯔꯦꯅꯦꯗ 2 ꯐꯥꯒꯠꯄ ꯉꯝꯈꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯅ ꯑꯄꯨꯟꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯇꯤꯝ ꯑꯁꯤꯅ ꯃꯈꯣꯝ ꯑꯃꯗꯤ ꯀꯥꯡꯆꯨꯞ ꯆꯤꯔꯨ ꯈꯨꯜꯁꯤꯡꯗ ꯆꯠꯊꯈꯤꯕ ꯁꯔꯆ ꯑꯣꯄꯔꯦꯁꯟꯗ ꯃꯦꯒꯖꯤꯟꯁꯤꯡ ꯌꯥꯎꯕ SLA 2, ꯃꯦꯒꯖꯤꯟ ꯌꯥꯎꯅ ꯏꯟꯆꯥꯔꯖ ꯔꯥꯏꯐꯜ ꯑꯃ, 12 ꯕꯣꯔ SBBL ꯑꯃ, .22 ꯔꯥꯏꯐꯜ ꯑꯃ, ꯄꯝꯄꯤ ꯒꯟ ꯑꯃ, ꯂꯣꯡ ꯔꯦꯟꯖ ꯏꯝꯄ꯭ꯔꯣꯚꯥꯏꯖ ꯃꯣꯔꯇꯥꯔ ꯑꯃ, 36 ꯍꯦꯟꯗ ꯒ꯭ꯔꯦꯅꯦꯗ 2, ꯃꯜꯇꯤ ꯒ꯭ꯔꯦꯅꯦꯗ ꯂꯣꯟꯆꯔ 2 ꯑꯃꯁꯨꯡ 12 ꯕꯣꯔ ꯂꯥꯏꯐ ꯑꯦꯝꯌꯨꯅꯦꯁꯟ 3ꯅꯤ꯫ ꯐꯥꯏꯂꯦꯟ ꯀꯨꯀꯤ ꯚꯤꯂꯦꯖꯇ ꯆꯠꯊꯈꯤꯕ ꯁꯔꯆ ꯑꯣꯄꯔꯦꯁꯟꯗ 7.62 mm SLR 2, 9 mm ꯀꯥꯔꯕꯥꯏꯟ ꯃꯦꯒꯖꯤꯟ ꯒꯟ ꯑꯃ, ꯂꯣꯀꯦꯜ ꯃꯦꯗ ꯒꯟ ꯑꯃ, 7.62 mm SLR ꯃꯦꯒꯖꯤꯟ 2 ꯑꯃꯁꯨꯡ 9 mm ꯀꯥꯔꯕꯥꯏꯟ ꯃꯦꯒꯖꯤꯟ ꯒꯟꯒꯤ ꯃꯦꯒꯖꯤꯟ ꯑꯃ ꯐꯥꯒꯠꯄ ꯉꯝꯈꯤ꯫ ꯀꯥꯔꯕꯥꯏꯟ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯍꯥꯏꯔꯤꯕ ꯀꯨꯀꯤ ꯈꯨꯜ 5 ꯑꯁꯤꯗ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯁꯥꯖꯤꯜꯂꯝꯕ ꯀꯦꯝꯞꯁꯤꯡꯁꯨ ꯊꯨꯒꯥꯏꯗꯨꯅ ꯃꯥꯡꯍꯟ ꯇꯥꯛꯍꯟꯈꯤ ꯍꯥꯏꯔꯤ꯫ ꯄꯍꯜꯒꯥꯝ ꯇꯦꯔꯔ ꯑꯦꯇꯦꯛꯇ ꯆꯦꯟꯅꯕꯁꯤꯡ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯣꯏ ꯑꯃꯤꯠ ꯁꯥꯍ ꯄꯍꯜꯒꯥꯝ ꯇꯦꯔꯣꯔꯤꯁꯠ ꯑꯦꯇꯦꯛꯁꯤꯡ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯣꯏ ꯍꯥꯏꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯄꯥꯎꯒꯤ ꯂꯤꯈꯨꯟ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯋꯥꯐꯝ ꯑꯁꯤ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯕꯣꯗꯣ ꯂꯨꯆꯤꯡꯕ ꯕꯣꯗꯣꯐꯥ ꯎꯄꯦꯟꯗ꯭ꯔꯅꯥꯊ ꯕꯔꯃꯥꯒꯤ ꯃꯤꯇꯝ ꯃꯥꯏꯈꯨꯝ ꯍꯥꯡꯗꯣꯛꯄ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯃꯤꯡꯗ ꯊꯣꯟꯕ ꯂꯝꯕꯤ ꯑꯃ ꯃꯤꯌꯥꯝꯗ ꯀꯠꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏꯈꯤꯕꯗ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤ ꯇꯦꯔꯣꯔꯤꯖꯝ ꯃꯔꯨ ꯐꯪꯅ ꯃꯨꯊꯠꯄ ꯍꯥꯏꯕꯁꯤ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯄꯥꯟꯗꯝꯅꯤ꯫ ꯇꯦꯔꯣꯔꯤꯖꯝꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕꯥꯛ ꯑꯁꯤꯅ ꯍꯟꯕ ꯂꯩꯇꯅ ꯆꯪꯁꯤꯟꯒꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯀ꯭ꯔꯣꯔ 190 ꯈꯛ ꯅꯠꯇꯅ ꯏꯟꯗꯤꯌꯥꯗ ꯇꯦꯔꯣꯔꯤꯁꯠꯀꯤ ꯊꯕꯛ ꯆꯠꯊꯔꯛꯂꯤꯕ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯀꯌꯥꯅ ꯃꯁꯤꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯂꯤ꯫ ꯇꯦꯔꯣꯔꯤꯖꯝ ꯊꯦꯡꯅꯕꯗ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯀꯌꯥꯅ ꯏꯟꯗꯤꯌꯥꯕꯨ ꯁꯧꯒꯠꯂꯤ꯫ ꯀꯥꯁꯃꯤꯔꯗ 1990ꯒꯤ ꯃꯇꯝꯗꯒꯤ ꯇꯦꯔꯣꯔꯤꯁꯠꯀꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯍꯦꯟꯒꯠꯂꯛꯂꯤꯕ ꯑꯁꯤ ꯊꯦꯡꯅꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯇꯦꯔꯣꯔꯤꯖꯝꯒꯤ ꯊꯕꯛ ꯊꯧꯑꯣꯡ ꯑꯃꯠꯇ ꯂꯩꯍꯟꯗꯕ ꯍꯥꯏꯕ ꯂꯩꯉꯥꯛꯀꯤ ꯐꯤꯔꯦꯞ ꯑꯗꯨ ꯑꯍꯣꯡꯕ ꯂꯩꯇꯦ ꯍꯥꯏꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯃꯈꯥ ꯇꯥꯈꯤ꯫